ngasi numida waram phongkiba tongan ba manipuri sifongsing amasung thokiba thawdo wathokising dagi maroibi ipausing miyamna thamjagi ahanmada kanglei maira news dagi lokusaraga more da Kuki Militant singna hijack tawkiba ising gari phangli Kuki Militant singna Bulletproof laina phaojinba ngamba Aphaba makhal gi Nongmei sizinare more da mathau tawribi state security force gi damakta ising thaba lakpa DI tata gari ma hokiba February ani gi ayuk pung 13 rom taba matamda Kuki Militant singni singnaba singna hijack tawduna pukibadegi thiba khangdana lerakhiba du ngarang phangba ngamle hari ising gari esi phangnaba more da laidiba Assam Rifles na singba security force na akan mamongda combing operation sa tharingaida ngarang more gi ICP manakti gi phangba ngamkhibani hijack tawkiba Kuki Militant sing adudi phangba ngamdri hari pauksi isna phangba paugi matuk ina hauzik more border town sangsilaktuna security force laiba mafam singbi attack sa tarakhiba Kuki Militant singi Nongmei gi marakta Bulletproof phaubang yamna laina phaujinba ngamba Nongmei sizinare habigi khudam phangle Kuki Militant sina sizinaba Aphaba makhal gi Nongmei na kapsilakpada seki world inchi mari yauna sangma ngamba Nongmei sizinare habisu khangma ngamle maduna foreign laibak ki khut yaudna Kuki Militant sing Aphaba makhal gi Nongmei na singba supply tawre haba khangma ngamle haina more da laidibi state security gi masin chatpa singna phongdorakli Makatana pauksi sida phongdorakpagi matung inadi hauzik more da laidibi state security force sing da thaknaba ising sana thaknaba polam sing amata phanganba yaroi haina more da laibi Kuki nupi sing amadi volunteers sing sathariba si mai pakpa ngamdre hauzik state security force sing gidamak sana thaknaba polam sing phangli ngasi su ayuk pung 8 phawbadang curfew komthoki makatana ahing supa curfew dumak thamli yamna lebak thibadi Kuki nupi singna curfew athingba thugaiduna more bazar amadi akoi bu mafam sing tholaktuna pose yonbagi thabak tawge haiduna irang hek hauribasni amaramda Manipur lengana state security force na sizinanaba Casper vehicle sing athubu matamda tharak lagani haibasi Aphaba khongthangni taran oi Casper gari sing asi Susampur Kangpokpi amadi Tengnopal na singba mafam singda sizinanaba pirakpa matamda Casper sing sizinaduna ain thugaina bo honaba miyoi sing takthoknaba amadi lakshinana bo honaba da mai pakpa haibadu oigani hari more da laidi special commando sing oinadi Myanmar na Manipur landarak laba phawbada special commando gi kangbuna mangjil thana songthoktuna lanthengna gani adobu state security force sing gi damakta matam gi sunaba Aphaba kusukulai sing mathau tai haibasidi Manipur lagana khangbiba mathau tai haideni su paw sida pali atopa paw mana PWD gi ayaba piraga sakhidaba Anglo Kuki War centenary gate athuba matamda lauthokpiyu Mysore National Highway lambi paringi saruk Susampur sajiliba Anglo Kuki War centenary gate asi Public Works Department PWD na ayaba piraga sakiba oilabta natana English ngani ga kungani thoigi December kungani thoida gate asi lauthoknaba mari lainaba CD order pikhrabasu hauzik phawba gate asi lauthoktriba karigino asigomba illegal oiba gate asi mari lainaba authority na athuba matamda lauthokpiu haina RPA athowaligi National Secretary Meso Thanaujamna mari lainaba singi puning singsilakli Hiram asiga mari lainana Kaisampata laiba maki mayumna pangthokiba pawgi mifamna mahakna makhatana hai National Highway 2 lambi paringi sarukta Susampur sajiliba Anglo Manipur War centenary gate asi PWD gi ayaba lauraga sakhibra haibigi matangda PWD da RTI thabani maduda PWD gi maikedi gi gate asi sanaba honabada ayaba laukibasu laiti amadi department asi gi maikedi gi su ayaba pikhiba laiti haiba pokhum lakle Anglo Manipur War centenary gate mitaina mai thanaba honarami haina maral sibada natana Manipur gi puari de thokidaba thawdu ama oiriba Anglo Kuki wari gi semjin sajinba history sing Delhi University yauna asoba university singda syllabus oina hapnaba honariba Kuki sing gi aranba madi semjin sajinba thawong kya si kadai phawbu chumbagi haiba khangdoknabagi damang RTI si thabani masida mapalamdi gi ain kaina khulai pairga sangsilakpa sin Kuki narco theory singna backing tawraga Kuki Pro miyoi singna asigumba aranba thawong kya sa tharibanaki magna makhatana pawmi singda phungdokibada permission yaudana sabana maram oiraga gate asi illegal oibita natana aranba history amasu lehanana bo honare PWD nasu ayaba pikhiba leitraba amadi gate asi lauthoknabagi instruction pikhibasu lairabani na Manipur aranba history thamdana ba hausu paliba Manipur lengana Anglo Manipur War centenary gate asi mari lainaba singna athuba matamda lauthokpiyo loinana semjin sajinba Anglo Manipur War history asi thokide haibigi clarification su authority na pibiyo haiki atopa pawmana
Imphal Ring Road semnabagi lupa crore lising amaga satreka humfugi sanction Asian Development Bank na kakkadabani haina World Kuki Intellectual Council na sie thakre. Manipur lengana lupa crore lising amaga satreka humfu sang na kilometer yangkai gahumdoi sangba Imphal Ring Road sembagi thabak paikhatkani hairibasi sanction khudakta kakpi waina World Kuki Intellectual Council WKZIC na Asian Development Bank ki president da sie thakre. Serola duda World Kuki Intellectual Council na Manipur da laidiba mitai furup na minority furup ama oidiba Kuki kanglup asibu muthatna bahona duna furup asigi phangpham thokpa haksing khongoi nei haibasi malem pumana khangnara bopni paliba Manipur lenga si kamune loiba mitai furup khakki da khan belenga ni mitai na tawribu lan si da Kuki furup khaktana tana Manipur da laidiba atopa furup sing yauna mainland India sing da awaba piri hainisu maral siri Solasina makatana hairibadi mamang na World Bank na Manipur lengar sanction tokiba $57.05 million thokliba lal asida sijinanaba kusukulai sing laibida sizinakibadagi second installment gi senpham kaitharakidabani haina spali maramasina Imphal Ring Road ki senpham asi sanction tawdabana asoba kongthang oigani amadi World Kuki Intellectual Council gi wapam asi thawoina sanction tawraglabadi Kuki ki mathakta Manipur gi Chief Minister N Berena Lusingba lenga asina chathariba lana sigi daita pugadabani haina Asian Development Bank ta akan wapam sing thamnakli atopa pawmana Kaisampat Junction mamang na ising puba pipe ka hena ising yuduna leibada sembina ba leitre Imphal gi Kaisampat Junction mana ki Kaisam laikai gi community hall gi hek mamang na thangba drain phauduna puriba Public Health Engineering Department gi ising puba asoba toti pipe ama leak oibadagi safukan ising marang kaina kapthoktuna leirakpa tha ama rom pharaba phauba mari leinaba authority ni gingsin bidana leibada angakpa oire ising bu main pipe asidagi Kaisam laikai rom de ising piriba pusiliba pipe asiga main pipe ka samnaba mafam ningthina sembidabadagi safukan ising kapthoktuna arembada mangduna leibani ahoba pipe asidagi kapthorakpa ising asina makha lairiba drain turel gi ising saugam sienduna arembada mangduna leiri mananakpa miyoi singnasu mari leinaba PIC ED gi authority da hanna pau pirub sembagi thabak sa thabidabadagi tha amagi matamasi arembada ising manghanduna leirakpani haidi amaromdana lairik ningthina tamba phangdraba khoisaunaraba DM University gi mairoi sing education UG A block ka thomjingkhre Dana Manjuri University ki khoisaunaraba mairoi singna rally ama salaba matungda Imphal gi Babupra da leiba Directorate of Education U ngasi thomjingkhre mairoi singna University si mathau ningthina tawdre maming khakta ngaire haidun Education U gi A block ta thomjingki University si mapung phana Yengsin biroi daba lairagadi Manipur University da merge tawbiro matik sadaba mi emabu khangna sana bagi mingda University sigi masak tok pafam pahen biganu haiba khalauk laukre mairoi singna phongdo khibada asigumba aran ba thawong si makhatana dumak sathaduna lairabadi mahairoi singi laibak tambangam daba nadanatana khunai si sumjarakpada mating oigini hainanga sigi rally khongsat adugi mangoinana Directorate of Education UG Commissioner Unadringai mamangna DM College of Commerce ki hanagi General Secretary ngambam Eris na phongdoki amaramna mahiroi taraga mangana saba mihut kangbuna warep taruk yawba memorandum ama Directorate of Education UG Commissioner unaduna pisinki unabadura Commissioner na DMUSC Autonomous University oiba maramna makhoi gi hak kari sulaiti makhoi di advisor oina leiba khaktani University asigi thabak Thauram Kudimak BC Register amadi Controller of Examination tawgadabani haina phongdorakhi haina ngangong Eris na pawdamki mangna makhatana hai mamangna University asigi award apa lakpa matamda BC amadi Register hairubuda Commissioner na tawgadabani haiduna hangjinduna lakhiba dunga sidi asumba kudimak khangmangamle maram aduna matik sadraba University ki authority singi mathakta makhataba kari khongjang sangsinbi yabagi haibadu mahairoi singna khanagani aki nakala moromda memorandum aduda palliba demand sing aduri mari suba amadi taruk suba semester examination singda irangna maram oiduna mahairoi amagi saniga yankhai takiba adu handaksu tabigadabani displace amadi khulngak liba loinana red zone da lariba miyoi singi form fill up examination fee lobiroidabani matam ga sunaba mongda examination pangthokadabani matam ga sunaba mongda online natraga
assignment examination pangthokadabani maramdi curfew marakta class mapung phana tawkhidi loinana lan asigi saitheng puna phanglibani maduna mari suba amasum taruk suba semester examination pangthokpam thokte masina maram moiraga scholarship na singba mahairoi singi kudong saba mangadore Kuki singi tongan bu kudong saba examination na singba pangthokpa yadaba madi school singa si UG amadi PG gi mahairoi singna thengnagani haina magna makhata na phongdokhi atopa paomana awang pana tengol lakpa loisang hangdokre ngasi Universal Friendship Organization UFO gi awang pana tengol lakpa loisang khundrak pamda AC gi MLA location chief guest oiduna pangdokre loinana thawra madur MLA na phongdokhibada Manipur gi apun me saktam kaiba yaroi haiduna mitei khunai khaktana zada 99.9 gi thawdang loduna laidi aduga Manipur da khunda minari ba kanglup atai di iyaw yaw da bugum tawre ki ngasi Imphal East District ki manungsana lairiba Sarauthel Universal Friendship Organization UFO North Division da nimit taraga mangani sumna sathagadaba holiday peace camp hawdokpigi thoranga mari lainana MLA na phungdokhibani thawra madu da retired geologist wangkhaimayum inauksa social worker asoibam Deven Mageng Dulai Thabi Jila Parisat ki member and Sanatomba amadi Waithau PG gi Pradhan P Surbalana athoiba mithunglen oina saru yakhibaga loinana hawkiba kumja English ngani ga kun gohum degi me ahum degi koki narco theorist ngam sumpara lainga na laktuna ba man mamongda military pollution thokanduna Manipur landarakuna Manipur gi ngamkhaida singnarakpaga loinana samjaraba miyoi kyagi mayumai thadokpiduna refugee amagum masagi maram namna lehale samjaraba miyoi kyagi thawai pikhamna khibaga loinana mikap mirau kholna thalaba leba asibu hanagum ingsik batang dulai taba ma purakna bigidama awang maikai ngakna bigi oiba awang pana tingol lakpa loisangsu hangdokhi UFO gi oina nauna thaupugadaba pham kharasu laktokhi phamsing aduri chief instructor oina L Budasandra Mitei Commander in Chief Mayai Loisang A Sharat Mitei M Somakanta Commander Khapana Tengolakpa Loisang A Brozen Commander Awangpana Tengolakpa Loisang Amadi Tengolakpa Loisang Amadi Lainaba Phamkharasu Thindokhi Atopa Paomana Ningtam Lanmi Private Mongol Zauna Laikhidabada UNLF na awaba phungdorakli Imalebak Manipur gi mangkraba ningtamba hanjinanaba UNLF na sangshiliba ningtam lan asida thawna laina yeknababu lan thengnabara sokthaba naikidraba nungshiraba ningtam lanmi private Moirangthep Mongol Zauna Laikhidabara United National Liberation Front Manipur UNLF amadi masigi lanmi sangluk MPA na thamoi sang awaba phungdorakli Pambaina lusingba UNLF ki Department of Publicity gi Media Coordinator gi thopuriba Sarai rongma thoksomna press tholakpa awaba sirol asina hairibadi private Moirangthep Mongol Zau Allies Kesorjit Kaksing Torel Wangma Phausu Pat Laikai da leiba Moirangthep Mamon amadi Rasilai anigi ahanba maparini oina Mars kunga mathu English ngamaga samapan go humdraga mangada phangjakhi angang oidingai digi hauna asumba satpa puksel chawba kathokpa ngamba amasum thawna leiba matik mayai kya ga loinana sarakhi Athauba si matam sangna party ki thabak tawraba tungda maki maraibak mapurup nungsiba madi mathauda kathokpa adu sakhangladuna party na MPA ama oina training phangnaba matamdugi is the Nagaland gi training center thaduna English ngamaga samapan ga maudraga marigi March thada training mai pakna lusin ki amadi MPA gi senior number 243 phangki awaba phungdokpa siolosina makhata na haidibadi training loiraba matungna Manipur amuk tholaktuna MPA gi lanmi amu oina yeknabaga thengnaba lanphamsingda saruk yabauki yeknabaga khut thoknabagi thawdok English ngamaga samapan ga maudraga mangagi June thagi sachataraga mathoida thoki thawdo odura ningtam lanmi sergeant ningthaujam pakpana laikhidre aduga private Mongol Zauna Nongmei maruna panduna phibam thina soki asokpa aduna maram oiduna maki haksang soinai boiki haksangi phibam soinai rabasu ningtam lanmi ama oina thawna hanba leitana party gi wakolon sandoktuna miyam marakta lekhi yumda pothaduna leiringai matamda IOF ki miyot minai kya thinaki adubu athauba sigi wakhalda maki maraibak mapuruk kidamak lepkiba phirebaduna karigumba amata hongduna party gi thawdang lokhi hari athauba si lanphamna sokhiba aduna maram oiraga matam sangna analeng sathaduna lakhi handak amuk anabigi phibam lusilakpadi hospital laikanaki adubu laibak thibadi laikanaba ngamdana February 3 gi ayuk pung 3 da taibang thadokhi siolosina hai private Moirangthep Mongol Zau UNLF MPA Thaksi kaksi gangna sasaba awaba khudong thiba kya nasungdana mayuknaba ngamba thawna leiba mi tinaba haiba puksel sengba pen thokpadana
masaruk oikiba UNLF MPA gi asangba lanmi amani makha chatharak poina paujal pausi digi topa pau khrana NIA na phakiba langai hauma Mizoram Police CID gi halbidar oiramle hawkiba thangsa numita Mizoram gi mamit area digi National Investigation Agency NIA na cross border arm and ammunition smuggling tawbagi madal da phakiba langai hauma Mizoram state ki CID special branch ta halbidar oina thabak taramna hari Mizoram gi senior police officer amana agency da phongdorakpagi matungina langai hauma si north east da khwai sop gang amagi leader oiduna cross border arms ammunition explosive amadi arms ware smuggling tawbada sound sinaba miyoini habigi madalda NIA na Indian Penal Code ki Unlawful Activities Prevention Act Explosive Substances Act amasum Arms Act panduna ma ki mathakta investigation sa tharabasu mangona siriba moral singi proof laiti haino official asina hari official asina makha taraduna NIA na pharaba lalangai homa si Mizoram Police ki CID SB unit halwidar oina thabak tawbani makpu NIA na phariba si magna miyai khraga telephone wari sana piki recording gi matung ina phabani mangonda khusu khulai phangkiba leite hiramasiga mari lendana NIA na Mizoram Police Department da thabak tawba DSP gi rank amagi cell phone su singnabadagi fajinkiba laikre magna hai langai hauma phakiba si Manipur da thukliba irang asiga mari leinahanbagum NIA na uhaliba si yamna sumde maramdi Manipur gi CM N Birena Ministry of Home Affairs ta akanba pressure piduna Mizoram romdagi miyoi khrana Nongmei amadi bom marusing smuggling tawduna Kukisin Mizo singda amadi Village Defense Force singda pisinduna Manipura armed conflict thokale haina paudam khibasu laikre haina su pausida makhatana su palakli loisilak poina to papa manamo Kuki singna yellow mi singi punsi rol da mayai ka ba chinjak na mangana na bohonari herikon Kuki singna lamdam sig yellow mi singda amadi masana masara tawjab aran ma namta yellow mi singi punsi rol amadi lengak londa lamit tumit akoi bigi moksagi saktam na mayai ka ba chinjak na nahasung manganba lining laisol akai ba pidi bisi Manipur lenga India lenga amadi lamdam sig yellow mi singna matam sangna thoksarudraba packet pam tokpa thabak packet haudabadagi ni haina Ethno Heritage Council Herikon Thadorakpa Siolamana Khangalakli Siol sina makha taribena anganba matamdagi hauna Kuki singna makhoigi aronbe agenda amagaloinana oithokleroidaba mangla namagi asada akuppa thaukshalama hokiba English ngani ga kunga humdoigi me thadagi Kuki singna makhoigi asengba masasing yamna maka phongna khanghaudana tamthiba thabakya satharaglibanina Manipur lengak India lengak na lamdam asigi yellow mi singna hanadagi hena akanba khongthang kya pekhatpaga loinana mitop Kuki singi mamu yaithok hauba mathautai hena su phungdorakli ado hausi kuina di myam pau matang selu sinjarage masu myam puna no update ngaminase